Ithil machanupabu kauraga firoldo hundokpiri. Nang mamana yadaba thabak tawkhradi aina ngunaba lakpiroi. Asi firolse loina moladi nang hayeng kamaina school chekera. Angang dusu mamada gathabu kaiwai tawduna khumai. Sorry mama. Se chak khokra. Abuktane ningaisu yam tawgunu kunang. Chak chadradi musa phadamne. Achapoti isada sokani. Yamna ko aduna phatte. Haiba inba oidradi nang manakta mama la oiko. Angang machanupadusu mamana haiba illaga mafi maroldu hongdoklaga mamagi tampaktuda ngatharaga laikhre. Ithilsu machanupagi makukta tamna nanthabiduna machabu sumbikre. Yayan hospital da magi khamliba gari do machi malingri. Adu kuire fau thoraktabatuda Velendo kaidawa yarmanu hange haidana changakpada uri. Yahena gari gi seat da ngathaduna tumin leibado. Velen driver seat da kakalaga tamna ngai. Dayan isan ngai tabra. Velen ngasi kay numino. Yumsa kaisane dayan thawa to ko leiribro. Velen nang itil na yung palido kaiduna khangbra. Velendo yahenda yenglaga hanglei. Kaygino dayan adu hangli de. Kishu tawde sum khangingba. Kaidagi nupan kailamda honglino kamaina leiri habado. Dayan adu mayamdo khandabana pharoidra. Wakalda isada sokadaba wakaldadi khandabana phabra khali. Yayan mamito adu mushilaga situdagi machi lengdri. Mamai duda maithong ama tamlaga hari. Machanupa maler mamali. Mamingdo kay kawi khangbra. Aigi ming Velendo ingangai. Dahen nungsiba yokidabra khanman. Nungsiramle haina ilawgi. Iming sibhawa apamba pokhidabra khanman. Mana khwaidagi pamjaba mingoramle haina ilawge belen. Mana marol khori yahenga kokhibado. Ai hanjin taning badongna tawre. Viren kai khungadabano haiba makhangre. Yahena leiriba mongdo ma haifet yingi. Magi dahena mamit phana chena ushilaga leirisu uri. Yahengi punsida thokiba thawdo wathok mayamdo ngasi amuk naunana ningsingali. Ngasaidagi sanariba nupidugi wariduna. Flashback. Chingseldo phone da ithilga wari sanarambani. Yahena itaktabna Sanahaina kaukibado mata hawi. Phone do thamage haidana haidringaida ithilna kakhibani. Chingsel phone do makutta paiduna Yahengi room da changlai. Aduga phone do phamungna kanna tuda thamkraga Yahengi marai baktuda makutuna thamduna hari. Abungja gyan tabrona. Yahen Chingsel da yenglai. Sana. How hayo kaidawragi. Ai isase chena yam phor. Ai hidakam da chagena. Hidang na yung lagalay rabani nasase bungja. Kari ahin mano ay ninangonda pizadoy se. Khangde ay ang puthaningi. Kaido bagi asagam na nang nalam heliban. Imasilang yam kapi khangbra. Pabung na hugolaglaga puchano pa yengi haraklabadi nang sumay na pabung gawari sana bangang wadro. Kaido bagi lupa thoktrino. Itildo yam kapawisana. Uam dahil sunga mamoy ma. Adugi ang wana lido punsido. Why ko ba hydro kay ginamana? Chingsel fanyaw na padoglaso sige tanja sikhakni mana kizaba. Kathok payaba yahengi damak kathokle. Hona bayab honari. Fanyaw na machinda wa mahariso yahena ithilbo asuk khanjaba mongsidi masing na mathangwida anaba phawi. Kalakpa khambal bahai badumak phawdragaso ma kari wahai hairga ithilgi matangda wari sana kadoino khangdi. Chingsel do Yahenda amutang datu yenglai. Yahen su Chingsel na wa matangang tabaduda nupi mangona yengakpado Chingsel na mapira chena lerembado ubada hanglai. Sana kedawragi nangingonda saubra. Chingsel nokta yadraduna noksanari. Aide kedabai saudeba ithildo phone toksira mamana bini hairaga nang wari sana ningadi. Tawgono aikona fazana chalaga oina wari sargi. Hoise fazana potharo. Hijibse amaga hapamura. Nangi dress to di kungdursu yagadro.
Nang yumdadi kamaina hani. Belen leiri buinaw sida leini haibani. Imaga belen gana thilangi. Nangi sigi IB drip se masi loidradi moina hairoi tawbani. Si loibaga ai chalagi ko. Ahing lekrodana nangso. Pabung mathanda nungairoi. Si pothara munga ko. Ai mapanda ngahak legi. Ingni sana sida sum phamu. Chingsel do phagi tawri. Nang nakta leiraga nang puningbu sum heli. Aduna leiningde. Kuina leiganu ko. Yaming bani. Ai asoi jagasi. Hoi. Chingsel so balcony du da thuraklaga masai makai hazalaga thanamu mapido tamna sintha bahorkle. Present day. Chingsel na fanakana lona bukhonarabiso numitugi magi sanagi mamita mapira chinki badudi yahin uhaude habiyar ithilgi nungsibana masada otpani magi jaina to khangna bukhonari mana Chingsel da asukuina pibiriba jaina si mano mate realize tawdi matamduna jaina do khangna bukhonari atopa kana amo ningsingdabani hojina phangiba jaina do ningsingna bukhonabada mana Chingsel pikiba jaina singdu khanglakpani yahin masa pumba chaklabani nungaitabani punsibana wa khara hairakhibuga ma Chingsel bu uningai wari sananingai kudaksira hospital da thabak lai hairamlabani aduna ma amuget ke khaludri somda nivangi dani nivano hanadagi yahinga muktang project ama paminaraga thabak ama tawminage habisi magi kuina khallaga laklaba wakhalni ita ek thajadana yahena harau rok tok thorakpuda ma wakhala charang naribani nivan tharibu sofa tuda makhungdu thangatuna famlaga magi nakana leiba angangduda wari hori nangna sindana simadi aina mai bapa project amoi gadore magi so aina mamai khualoida adubu aina hena ngamna chattabadi yade jondo yamni nungaitrabani adubu ma uthokpa yaba mafam nate khangbana tumin tari nivan sumakha tari yar laiba natra magi manager do hoi mani sir midi kishu phattabadi oidabani magi hairadi ma khara stubborn bani aisu aini mani hinkibadi yar nangsu aigi sida lairabanina maga mung naksanaraga aigi ija sokpa thabak aingonda amadi aigi work da soglakadaba thabakti tawroktabana fani hoi tawjaroi sir belen haibra yahangi manager oirambado hoi dalene madi dahengi ni hairadi siba pawba kidabani ani simadi kainagadaba mande weakness amasu khangledana sir thank you aigi nakta lakpagi nivan makutta tingthori John Singh angakna yengduna lei Nivana mamituna magi makutta mugenglaga ngaiduna lei John sabab taraduna anido makut suknei Numidangi thaba ingkang lushilaba matung ithildo machanupabu tumhalamlaga mapanda thoraktuna mana hek phamba jagaduda haufidu induna thoraklaga leimaiduda tamna phamthai aduga magi mamangduda hauduna leiriba upambiduda muna yengi ayingu nungsituna masaduda phurakpado ma saude ayetpa mayauda maning tamna haini humna lengliba una singduda ma tumini yengi mana ngasai yahenda call tarubado ningsingnubani phone dusu imungda thanamnabani yelaroi khankradi yetana leiba ngamnaba honaro haibise ithil masana masada toina haizabo haini adubu mangamde ngambam thoktanaba mongda magi da hena mabu loina birami flashback yahendo ithil hoidagi chingselna purakpa numitudagi numit 35 ni helakle mapan thoraktaba handakti makhungduna thangduklaga chatke haiso mama laizagi monguraga ma yumadudagi karimta hendokpa ngamdre laizana machabu phazan busanbadi tawde adubu machasigi makhung paide haibada ngairi adugu mamong amadi yahen uningde mama mapabunggi mayukta leigi khanba machanu panate thaba pumnamak belenga leiriba angang singdugana ngamnaba loidana chili ma yauda yadaba thabak sing mayumdagi yengsali famungduda tumin phamduna leiringaidani mama laizana machanupagi roomda changlaaga thongnawgi curtain ga to haidokpiraga hairi hen
nangu mapanda sunga hakle yudana nasado anam maha churani numita doroi ma taga dore yasangla abani ima lai du kathara magane nang kari saningi kari sembiro gena hangbala ibani kishu saning dire ma horen chakoina charage laizado machanupagi phamungduda tamna phamtharaga soramtang hondoklaga hari hen nang imada nungai da balaibro yahendo nokfe tawraga param liba novel do khumjin khraga hari imada bu aina kai tabagi nungai roidino ima adumai hangakano taba nungai te isana do pamnadi yumsida pusanbirakpa kari kaigi kuti kai kai yengthoklaga kari kari no luhong khongdong na batang nidana ima mangwanda wahen mamta haidri hoini ama boiro mayumda haine ruso harisu ai saluraki mama hoigane kari kari no tananaba mama do wakal phasana tadema adu oiragana nupi macha dugi apopuga tapnasu tanara sungaidana apopu sulaide kaino ne haise bhen nupi macha dudi kanaga leiriba mane maga leiba male nahanwaidi kya ukhide manido hujikti leminarba male hoini ahal lamaga leiradi phaidana mane dudi mirol phasana taba natro tadim kya pharamgadaba mande as onthok nungaira moida tawrido phaniyamna phatte hairisu mane du natradi upai leiruini isana bu pamjarati ima hina bachlugi aduga hen nang maitei ekigi da salang banse laithokanu ima nangi kuthi ngoi ngarang si nama bokka chatlaga nupi do singna nanga chanadi nang ne nupi macha du ga loina badagine isada tariba da samayam siu napabung si nupi sing tharabani hen nang imana haibi indrasu napabung na haibadi kanthokanu ko ichaga phana jana de harisu laitin khoram thoklaga isana pamjaribi imaudo ima haina rugi hen adu phawbudi nang nupi macha do unaba sakanu ko yahen kumningai pakum leite makhung animak yoling na punjanbaga chap manarabani yoling na punjanbada makhung do lakthokningbagi tobong khangda lienba punsida oirabani mama duso machanupagi sugadaba firol sing yengsin laga puthokre laiza thokibaga yahin magi phamung nakanda leiriba phone do yengi tawgono haibade haramlibani adubu haiba ngangba ma tararoige khandana tawribra manakta chatraso makol phawbadi ma sengna taningne ithilna phone paramgani haibadi thajade adubu yahin wakhalani suna mukhaludri ithilna paikiba number duda call toksilai hanana phone do senaduna leire tai mawungdo ringani phawa chatringaida ithildo call paraklaga sanhari nayen nangoibra yahendo ingangakli asuk thuna call parakani haibadi ma thajarudabani adugi sumatakta phone do ithilna paraga leibisunati amuka hena nupa mana thajakidabadi ithilna ihanana magi maming korpusini yahendo tabli khumai hau mani ado nangyumda leibra leikre kanamta leita boibani adugi phone se pairapa nangna saki su tawdabro khara phakra boibra yam phare kishu tawdri nangbu ima hoi pabungai na ngangbra kaidogi nganggadoino ngangdi aigi nakta chalaga asum tawi haidana krisu haida boibra nang asida amukhana lakpigano ko ayam nungaita boibani chaksa sabi yade tumbusu yadamne adum nang kamai leramgadra hospital leramgadra haidana khanba nang akoidagi hanbada accident su tawi hairakre adugi oibra nangna thani hena aigi nakta laktabdo karigi oidaba haijan brengonda ai biyamna phataba mi mu henna honabro kanana nangonda ai accident thu iharino ithilla hujikta bab lakle jingsel dani maga wari sanai haigano haina menkibado jingsel na haidringai mama sana pendaba phungdokpada yaukre ithil oidaba ma haijin busu tali aduna sengna khumai jingsel na hairak boibani aina nangi phone da call tawbada ma pairakre jingsel ga wari sana robuna sakre nang nungai tabra kaisa tawde kai harake kaisu harakte mi yam phaba mankre nangonda awabum ta pibiganu nangi ima pabung nangi angang khaina nangu ming phabu kaude hai ado nangi kana oibra
Yahin pariba phone do panakongda thamli haiba khakta mangaire. Tanjasida ma chingselbu ningsingai. Yahin asu kuibase khangdaba saraga lerakpani. Marup anige mari se mangkini khana mana yam chiksina thamjabani. Chingsel mabu nungsibadi mi amana laklaga mahut sinba ngamlaroidabani. Aduk ipapana pathawna aduk laina chingselna ithilda wari sanarambado yahin singna nungaidre. Hello, aina ngambase tabro? Ha, how, tai ithil. Ado nang sida phone tawranu ko nini na phone se amu hanglaklani. Ithil, ai wam ta haigena nang yagira. Kari wa oibno haikro yaba yadaba haidudi ai khankrage. Ai ima lekai gi ansing noida tharklagi. Kaidobugino ai busege haibagiro. Nati imana sunang haibu chalage hai. Ai handakse dasake ka khara pangdaba mal adugini hai. Imada nangai gi maramda wahai khara boibro. Ai na haidresa khangame. Belene so hairamgadaba mal. Ado nanungai dabro. Nungai daba haiba mamuk leitamni. Ai nang kanano karino haiba phawba fazana khangdaba oibani. Hoi nang midi yamna phakre. Ado asi khakna yabadi oidamni ko. Ithil ai nangonda ngasingara thahumuk thengnaraga nangbu loge. Akoida leirese haibadi isu hairui. Nangna lana jakhidori. Hoi nangna khalidusu khanbamdi thokpani. Ado aina haisidi ngasi hayingi wadi nate. Aigi leiriba pibam sidi nangna hena manung yauna ukre. Aina mok nangonda takogi mathausi leitri. Aina kamaina asida hingbuno haibadi nang khanglamnani. Leitaba yadabagi hingboibani. Ai ahenba mamuk pahamde. Yahendo mana ngama wado isoi soidrabra haidana khallubani. Ithilna khumdoreiba waduda ma karida soirabanam khali. Ithil nang yam khanjangano ko nangna wana hinge wana lei haidana aina nangonda minungsi khak utke haibadi nati. Nungsibadagi hauraga minungsidu phawba ai nangonda uning. Animak nangonda pining. Ai sumaina kanamtada haijanundasu tawrukri. Nang khaki ai pumnamak khongle haibe. Asuk ingtapa nupa mo henbasisu nangnani. Adu pusa paiba noigi imungna aibu lawbada ko harau kaisu hairu. Aduna hena aiba wabu hengani. Ayam ikaikre. Nangna aigi loine haiba khaksida. Yahendo handakri nokthori. Nangna ngang wase tawa nungaibu yam. Si hayena amuk perami. Is kari aibu angang macha kumna ubro. Ude. Hagidam. Ado nang chakti charabro. Chakre nangdi. Chadri. Imanadi karamlabani. Adudi chatpikro. Amung ngangbige haikrani. Kaigino ngangbusu haidu boitel. Kanamta ngangwi nangondasu ningondasu. Adum na haiganu ko matungdi. Hoi phakre ai thambirage. Ngaiko kenamta haige. Haikro haige haibidarsu. Amta karamo. Adu haibagiro. Ithilsu nongminok mi tamna kauri. Dahen ai thambikrage kolse ko. As Yahin mathabak oirom thangbududa paisalaga ai anabu hinjandori kamai tawni taningde krisage haina khatbo oibro nang wa makha ngairamde nupido koldo fatkaita kakatki present day ithil hokiba manglana duda ngak tautuna leirui gyan tarakpada nokliba minok dusu lengda lerami